Story Collection YouTube channel isibu tabiriba mayambu ahanbada taramna oksebulina kurumjari. Hauzik numitmba pung tarari thui takibga loinana Manipur da phongliba tongan ba paukse kharadi moriba pau mayamda paudamjari. Kuki musung tangkuli marakta leiriba thajngan pusing kohannabki pandamda Chief Minister Yumnam Khemchan singna ngasi Ukhrul district tongan ba mafam singna setuna kangluk anigi miyut sing unakhre. Kongsat aduga mai lenina Chief Minister haiki kangluk kudingli afaba amasung phataba sudin leigani adu misam meeyamgi apamadi ingtappa phibam hanjin handuna nungsi shanana leiminabduni. Thawai Kuki village da mamitagi mapi taduna kapkiba nupa amaga mari chanabada Chief Minister haiki meeyamda phawriba nungaito punamak sab chana khangi. Hauzik oi phibam asida wari chanaduna ingtappa phibam hanjin hanaba honaba natana atopa lambi leite. Hana sunabagi thogdokna tungda horakadaba mirol singda chauna amangata toghanba natana kanamata amata purakpa ngamloi. Kodong sadaba kaya mayok darbasu tungi horakliba mirol gidamak khalaga ingtappa hanjin hanaba honaminasi. Local MLA yauna meeyam gunaba aduda simnisam hoksagi matogum school sing class tohonaba thorang lokhalagani. Imphal da hek khandra matungda kungang kudingmakki yumthong punamakta thakdami sing pangannaba thorang lokatkani hainasu kunja singna thajaba piki. Ukhrul district ta ahan boina satpa khongsat aduda Chief Minister na Sarkyafung village da ngaihak panduna kungi ahal amadi nupi angang singladuna wari chanaki. Wari chanabaduda Chief Minister haiki atom bomb phawba thadakiba malem gani subalansa wari chanarga loisin hanba ngamki. Mafam asidasu ningthina wari chanaraga wathok punamak waroichin purakpa soidana ngamgani kariguma hingsa gi thogdok asina makhatana asum satharakpa thoglagadi pikliba angang singi tungi maraiba kari oigadagi haibigi matangda nungnangba poi. Atuba matamda Sarkyarung village district asi atei atopa mafam singa phongnagadaba thong saba loisilagani haina thajaba piramki. Sabada ngasi di Constitution samgama Amendment Bill ni kunturuk Delimitation Bill ni kunturuk amasung Union Territories Source Amendment Bill ni kunturuk ki matangda makhatana kananai kre kananai bada saruk yaraduna Lok Sabha da Opposition Leader oiriba Congress ki MP Rahul Gandhi na haiki Nari Shakti Vandan adiniyambu Women's Reservation Bill oina lobasumde dupida matik mayai pibaga hiram amatada mari leinade haiki. National Highway Sanigani Imphal Ukhrul lambigi nak geta sakhangdabuna khulai paiba singna logi wangmada sajilamba bunker tara Indian Army Central Armed Police Force amasung Manipur Police ki apunba khutpu amana thugaikre. All Manipur United Club Organization amuko poirei leimarol meira paibi apunba Manipur All Manipur Women's Voluntary Association amoba Committee on Human Right Kohor amasung Manipur Student Federation MSF sinduna ngarang nimidang lilong dagi singjamai phawi manungda miyamgi mairagi rally da security force bungnarakpada miyoi kayamrum asokapan yaukre. Tronglawgi thogdok adugi asuma wael fangalu angang hatpa yaningde Central Force sing hankro aikoi gilaibak aikoina ngaksagani haibuna singba kolau sing lauduna masing yamlaba miyam aduna Chief Minister Yumnam Khemchangi Yumnam laikai de leiba yumda thomjanaba honaki. Adubu security force na masing yamlaba miyam adu laksinaba masing khangdum makai tear gas sel sing kapki thogdok aduda kawa asem laikai da subnagi sahi mari khakta ngairiba thoksom leisemba kawbu nupa masa ama mayumda leiringai da sokhi miyoi kayamruksu asokapan nangki tear gas kapsilakpadu yum amasu mai sakalaki. Central Force na migi mayumda panjaba CCTV camera singsu thugaiduna tamthiriba lisat adu miyamda utki. Washington ngarang Israel amasung Lebanon gi marakte itisik oiba maongda wari chanakra matungda Israeli force ngarang kha Lebanon da yamna kan attack tokre hairi. Among sayoldi Israeli force na Lebanon gi capital Beirut ta angakpa maongda warning tawduna minute tararom bombing tawduna miwai sahum yankai hena hatgi thawdok tok. Haukiba April taruk amasung tariki lonaba ahingda Tronglawgi da Kuki narco terrorist sing sathakiba bomb attack aduda yumda tumduna leijariba pigliba angang anibutam thina hatkiba amadi Chief Minister Yumnam Khemchan na share lauduna ngasi CM Secretariat ta leiba Cabinet Hall da Cabinet mipam pangthoktuna warep kaya lokre mipam aduda Minister Govindas Kontukjam Kuraizam Loken Deputy Chief Minister Losi Diko Sargyaki
aduga Deputy Chief Minister Nemsa Kibgen Kangpokpidagi visual oina cabinet mifam aduda sarugya ki mifam aduda state asida hauzik oriba law and order matang kupna khanabaga loinana sakhat thorang paikhat pada thengnariba khudong sadabasing gi matangda kupna khanaki ngasigi mifam aduda lenga ki paikhat kadaba sakhat thorang sing amasung wail thongda sathabada tangai phadan lokhatpa thabak thoram sing lokhatpada ayaba pibaga loinana matam sana thabak tongnana busu war Haukiba April Taruk amusung tariki lonaba ahingda Chonglaw with the Kuki narco terrorist sing satakiba bomb attack aduda yumda tumduna leijariba pigliba angang anibutam thina hatkiba amadi thangnaba nimita CRP personnel singna misam ahum nomina kaptuna hatkibabu yaningdaba phongdoktuna ngasi coordinating body kurai amadi Manipur awang singkai kanba club and Merapai Bilup MACKCLAL sinduna pangai Yangdong da leiba kaitel wakat mipam chatekre ngasi wakat mipam aduda pangai kundrak pam waitun gi mera paibi gi ima singna saruk yaki sangsin ki ba wakat mipam aduda go back central force tonglaw bi gi thongdok yaningde state force e masel khut thaba lepu lengakda ani suba june 18 batun torkanu haina thaba red card sizinaki Hojiki wenadi Manipur phang ba tongan ba paukse khari mari ba paudam jaba tension jeri meyam pumukana khurum jeri Media